Ngasi Moreda Kuki militant singna Manipur police ta landaduna police officer ama hatpa ngamliba si Manipur lengangna Moreda ahenba security force thazin dabadagi ngamkibani haina Moregi miyamna Manipur lengaki mathakta pendaba phongdokre. Moreda Manipur police ki officer ama Kuki singna hatkre haiba pau tarakpadagi Manipur lengaki thawungbu pendaba phongdokleduna ngasi numit yungba aduaida Wangjing Kodompokpi Sports Complex amasung Lamding Higher Secondary School da hangliba Relief Center da leiriba Moredagi lanjen narakpa miyamna National Highway lambi paringi Wangjing Hairok lamkhai mapada leptuna khongjang changsinkre. Miyam aduna Moreda ahenba force thazin Moreda IRB battalion atubada thazin State government na tumina yengduna leiba yaningde More asi Manipur state natabara haibana chingba kholau sing lauke. Khongjang aduda saruk yakhibi housing na Wangjing Kodompokpi Sports Complex ta hangba Relief Center da leiribi More ward number 7 dagi Yandrimbam Ongbi Piainu leimana haikibada ngasi Moreda Kuki militant singna Manipur police ki mathakta irailina attack tawduna police officer ama hatpangam khiba si Manipur lengangna Moreda henba state security force thazindabadagini haiki. Nasimak ikhang-khang-hang thoiba Moreda police officer ma Kokilal hobane attack tawduna siba sem Moreda gomena matik saba post thambidabadagini aduna hujik ahenna post thajinbidana Moreda yaragati Moreda lemhoriba akogi yum hingol ase kanbinanga gi damakta athubata thajinbiyu Kokilal hobana Manipur police ta attack targo moina yengdana karigi lebiri bano central post lebegi damakta Moreda mathau tade athuba matamda lokthoppigo Manipur gomena athuba matamda ahenna post Moreda thajinbirakanda Moreda leiriba police amasu akogi lehoriba hingol sambansibu kannangai damakta athubada thajinbiyu